ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡ ꯏꯉꯣꯆꯥ ꯀꯧꯖꯩ, ꯆꯍꯤꯅ 50ꯃꯨꯛ ꯁꯨꯖꯔꯤ꯫ ꯋꯥꯔꯤꯁꯤ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯒ ꯂꯝ ꯑꯃꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯗ ꯑꯩꯈꯣꯏꯗ ꯊꯦꯡꯅꯔꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯌꯥꯝꯗ ꯑꯩꯅ ꯉꯁꯤ ꯇꯥꯍꯟꯖꯗꯣꯔꯤꯕꯁꯤ ꯅꯨꯃꯤꯠꯇꯣ ꯃꯍꯧꯁꯥꯒꯨꯝ ꯑꯩꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯑꯉꯥꯡꯁꯤꯡꯒ ꯄꯨꯟꯅ ꯑꯩꯈꯣꯏꯁꯤ ꯌꯨꯝ ꯑꯃ ꯂꯨꯍꯣꯡꯕ ꯅꯪꯅꯕ ꯀꯟꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯏꯃꯨꯡꯗꯨꯁꯨ ꯂꯨꯍꯣꯡꯉꯝꯗꯥꯏ ꯃꯌꯥꯒꯤ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯀꯌꯥ ꯑꯃ ꯌꯨꯝ ꯑꯗꯨꯗ ꯂꯣꯏꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯌꯨꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯉꯩ ꯌꯨꯝꯕꯨ ꯏꯆꯦꯒꯤ ꯃꯔꯤ ꯃꯇꯥꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗꯒꯤꯗꯤ ꯈꯔ ꯃꯈꯥ ꯑꯣꯏꯒꯗꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯇꯨꯅ ꯑꯩꯈꯣꯏꯁꯦ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯩꯉꯣꯟꯗꯁꯨ ꯃꯤꯑꯣꯏ ꯑꯗꯨꯅ ꯁꯨꯝꯅ ꯍꯪꯉꯛꯏ, "ꯏꯌꯥꯝꯕ, ꯍꯧꯖꯤꯛꯁꯤꯕꯨ ꯁꯤꯃꯦꯟ ꯕꯦꯒ ꯑꯃꯗ ꯂꯨꯄꯥ ꯀꯌꯥꯃꯨꯛꯀ ꯄꯤꯔꯤꯒꯦ?" ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯁꯤꯃꯦꯟꯁꯤꯗꯤ ꯂꯨꯄꯥ 500 ꯄꯤ ꯁ꯭ꯇꯥꯔꯅꯤ, ꯑꯇꯩ ꯑꯇꯣꯞꯄꯗꯤ ꯃꯃꯜ ꯀꯌꯥ ꯂꯩꯕꯅꯣ ꯈꯪꯗꯦ ꯈꯨꯝꯃꯝꯃꯤ꯫ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯃꯨꯛ, "ꯍꯩꯁ, ꯃꯃꯜꯗꯤ ꯋꯥꯡꯉꯝꯃꯦꯍꯦ, ꯑꯩꯒꯤ ꯊꯤꯀꯥꯒꯤ ꯁꯤꯃꯦꯟ ꯑꯔꯦꯝꯕ ꯈꯔ ꯂꯩ, ꯃꯗꯨ ꯌꯣꯟꯊꯣꯛꯀꯦ ꯇꯧꯕꯅꯦ" ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃꯠꯇꯒ, ꯍꯧꯖꯤꯛ ꯑꯩꯅ ꯁꯤꯃꯦꯟ ꯕꯦꯒꯇ ꯂꯨꯄꯥ 500 ꯄꯤ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤ ꯍꯧꯖꯤꯛꯇꯤ ꯃꯃꯜ ꯌꯥꯝꯅ ꯋꯥꯡꯈꯠꯈ꯭ꯔꯕꯅꯤ꯫ ꯋꯥꯔꯤꯁꯤꯗ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯃꯃꯜ ꯑꯁꯤꯗꯤ ꯉꯁꯤꯗꯒꯤ ꯃꯇꯝ ꯈꯔ ꯀꯨꯏꯔꯕ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯤ, "ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯁꯤꯃꯦꯟꯗꯤ ꯌꯥꯝꯅ ꯀꯨꯏꯅ ꯊꯝꯕ ꯌꯥꯗꯕꯅꯤ, ꯅꯨꯡ ꯍꯦꯛꯇ ꯆꯪꯉꯛꯄꯅꯤ, ꯀꯨꯏꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯌꯣꯟꯕ ꯌꯥꯈꯤꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ, "ꯄꯨꯡꯀꯨꯏꯕ ꯅꯠꯇ꯭ꯔꯤꯗ, ꯑꯩꯅ ꯂꯧꯈꯤꯕꯗꯨ ꯉꯁꯤꯒ ꯄꯥꯔꯒ ꯍꯞꯇꯥ ꯑꯃꯃꯨꯛꯇꯤ ꯁꯨꯔꯝꯒꯗꯕ ꯃꯥꯜꯂꯤ." ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ꯫ ꯑꯩꯅ ꯑꯃꯨꯛ, "ꯑꯣ, ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯈꯤꯔꯣꯏ, ꯁꯤꯖꯤꯟꯅꯕ ꯌꯥꯈꯤꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯦ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯀꯤ ꯃꯤꯑꯣꯏꯁꯤꯅ ꯑꯩꯒꯤ ꯔꯦꯠ ꯑꯃ ꯃꯥꯅ ꯂꯣꯏꯅ ꯈꯪꯗꯣꯛꯈꯤ꯫ ꯍꯥꯏꯕꯗꯤ ꯁ꯭ꯀ꯭ꯋꯥꯔ ꯐꯤꯠꯇ ꯑꯩꯅ ꯌꯨꯝ ꯁꯥꯕꯗ ꯂꯧꯕ ꯔꯦꯠ ꯄꯩꯁꯥ ꯃꯁꯤꯡꯁꯦ ꯃꯥꯅ ꯂꯣꯏꯅ ꯈꯪꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯁꯤ ꯃꯥꯒꯤ ꯊꯕꯛ ꯑꯃꯗ ꯑꯩꯁꯦ ꯁꯤꯖꯤꯟꯅꯅꯕ ꯄꯥꯝꯃꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯃꯥꯒꯤ ꯊꯤꯀꯥꯒꯤ ꯊꯕꯛ ꯁꯨꯒꯗꯕ ꯌꯥꯝꯅ ꯂꯩ, ꯑꯩ ꯄꯥꯏꯒꯦꯔꯥ ꯍꯪꯉꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯃꯇꯝ ꯑꯗꯨꯗ ꯑꯩꯗꯤ ꯂꯝ ꯌꯥꯝꯅ ꯂꯥꯞꯅ ꯊꯕꯛ ꯁꯨꯕ ꯆꯠꯄꯁꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯌꯥ ꯄꯥꯝꯃꯝꯗꯦ꯫ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯑꯣꯏꯅꯁꯨ ꯊꯕꯛꯁꯦ ꯋꯥꯠꯂꯝꯗꯦ꯫ ꯑꯃ ꯂꯣꯏꯕꯒ ꯑꯃꯅ ꯑꯃꯨꯛ ꯀꯧꯔꯛꯄ, ꯊꯕꯛꯁꯦ ꯃꯊꯪ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯗꯤ ꯃꯥꯅ ꯁꯥꯔꯛꯏꯕ ꯋꯥꯔꯤ ꯑꯗꯨꯗ ꯁꯨꯝ ꯇꯥꯕꯤꯕꯒꯤ ꯋꯥꯅꯤ, ꯃꯥꯒꯤ ꯊꯕꯛꯇꯣ ꯑꯩꯅ ꯁꯨꯒꯦꯗꯤ ꯈꯜꯂꯝꯗꯦ꯫ ꯃꯤꯑꯣꯏ ꯑꯗꯣ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯅꯨꯃꯤꯠꯇꯨꯗꯤ ꯋꯥꯔꯤ ꯈꯔꯗꯨ ꯁꯥꯟꯅꯔꯒ ꯅꯨꯃꯤꯠꯇꯨꯒꯤꯗꯤ ꯑꯗꯨꯝ ꯀꯥꯏꯅꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯃꯥꯁꯨ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯒ ꯄꯨꯔꯥ ꯑꯣꯏꯅ ꯈꯪꯅꯕ ꯍꯥꯏꯕꯗꯨ ꯑꯣꯜꯂꯛꯈꯤ꯫ ꯑꯩꯒꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ ꯑꯉꯥꯡꯁꯤꯡꯗꯨꯅꯁꯨ ꯇꯥꯏꯉꯣꯆꯥ, ꯇꯥꯃꯣ ꯕꯤꯅꯣꯏꯅꯁꯨ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯊꯕꯛꯇꯨ ꯃꯗꯨ ꯑꯣꯏꯅ ꯄꯥꯏꯔꯁꯤ, ꯃꯐꯝ ꯑꯁꯥꯏꯗ ꯁꯨꯝ ꯅꯩꯁꯜꯂꯒ ꯊꯕꯛꯇ ꯁꯨꯔꯒ ꯂꯩꯕꯁꯤ ꯋꯥꯈꯜꯒꯁꯦ ꯏꯐꯛ ꯐꯛꯆꯜꯂꯦ ꯍꯥꯏꯗꯅ ꯑꯉꯥꯡꯁꯤꯡꯗꯨꯅ ꯑꯩꯉꯣꯟꯗ ꯏꯍꯨꯜ ꯑꯃ ꯍꯥꯞꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯐꯅ ꯃꯁꯤ ꯑꯣꯏꯗꯨꯅꯁꯨ ꯑꯩꯅꯗꯤ ꯌꯥꯔꯝꯗꯦ꯫ "ꯑꯉꯥꯡꯁꯥ, ꯂꯝ ꯂꯥꯞꯅ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏꯅꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯣꯏ ꯅꯤꯡꯉꯝꯅꯤ꯫ ꯇꯁꯦꯡꯅ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯕꯗꯤ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯁꯤ ꯌꯨꯔꯥꯏ ꯆꯨꯕꯅꯤ, ꯑꯗꯨꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯑꯁꯥꯏꯗ ꯑꯗꯨꯝ ꯁꯨꯁꯤ, ꯃꯥꯒꯤꯁꯨ ꯃꯤ ꯑꯇꯩ ꯂꯩꯖꯔꯝꯒꯅꯤ, ꯑꯗꯨꯅ ꯃꯥ ꯃꯤ ꯑꯇꯣꯞꯄ ꯊꯤꯖꯈꯤꯁꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯅꯤꯡꯉꯤ ꯍꯥꯏꯗꯅ ꯃꯈꯣꯏꯗꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯅꯔꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯁꯨ ꯇꯞꯅ ꯂꯣꯏꯁꯤꯜꯂꯛꯑꯝꯃꯤ꯫ ꯌꯨꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯍꯧꯖꯤꯛꯀꯤ ꯊꯤꯀꯥꯗꯥꯔ ꯕꯤꯅꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯉꯣꯟꯗ, "ꯏꯌꯥꯝꯕ, ꯅꯅꯥꯎꯒꯤ ꯊꯕꯛꯇꯨ ꯏꯌꯥꯝꯕꯅ ꯄꯥꯏꯅꯤꯡꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯗꯣ ꯏꯌꯥꯝꯕ, ꯄꯩꯁꯥꯒꯤꯗꯤ ꯀꯔꯤꯃꯠꯇ ꯆꯤꯡꯅꯕꯤꯒꯅꯨ, ꯅꯅꯥꯎ ꯁꯨꯕ ꯍꯦꯛ ꯂꯣꯏꯕꯒ ꯅꯣꯡꯃ ꯀꯥꯟꯗꯅ ꯑꯗꯨꯝ ꯄꯤꯊꯣꯛꯆꯒꯦ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ, "ꯑꯦ ꯅꯥꯎ, ꯑꯗꯨꯒꯤꯗꯤ ꯅꯠꯇꯦꯗ, ꯌꯨꯝꯗꯁꯨ ꯃꯤ ꯀꯌꯥ ꯂꯩꯇꯦ, ꯑꯩ ꯑꯃꯨꯛ ꯆꯠꯊꯣꯛꯈ꯭ꯔꯕꯗꯤ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥꯔꯅꯤ ꯇꯧꯕꯅꯤ꯫ ꯑꯗꯣ ꯑꯅꯛꯄ ꯑꯁ꯭ꯋꯥꯏꯗ ꯏꯅꯥꯎꯒꯤꯁꯨ ꯊꯕꯛ ꯂꯥꯛꯄ ꯃꯇꯝꯗ ꯅꯌꯥꯝꯕ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯖꯒꯦ, ꯂꯝ ꯑꯔꯥꯞꯄꯒꯤꯗꯤ ꯅꯌꯥꯝꯕ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥꯒꯗꯕ ꯃꯥꯜꯂꯤ" ꯈꯨꯝꯃꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯍꯧꯖꯤꯛꯀꯤ ꯃꯤꯑꯣꯏꯁꯤꯅ ꯑꯩꯉꯣꯟꯗ, "ꯑꯣ, ꯐꯔꯦ ꯇꯥꯃꯣ, ꯑꯗꯣ ꯇꯥꯃꯣ ꯅꯅꯥꯎꯒꯤ ꯐꯣꯟ ꯅꯝꯕꯔꯁꯨ ꯂꯩꯔꯤꯕꯅꯤꯅ ꯃꯔꯛ ꯃꯔꯛꯇ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ, "ꯍꯣꯏ, ꯅꯌꯥꯝꯕꯁꯨ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯐꯣꯟ ꯇꯧꯔꯛꯀꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯌꯨꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯥꯏꯕ ꯂꯣꯏꯔꯝꯃꯕ ꯃꯇꯨꯡ ꯑꯩꯁꯦ ꯑꯇꯣꯞꯄ ꯌꯨꯝ ꯑꯃꯃꯨꯛ ꯄꯥꯏꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ, ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯂꯧꯔꯤꯕ ꯅꯨꯄꯤ, ꯑꯩꯒꯤꯅ ꯏꯃꯧ ꯅꯨꯄꯤꯁꯤ
Ngangna khara ti hujikpudi gyan khara tare. Matamdudadi mapamda pesa theibasi yamna kalli. Aduga ichanupasu matam adudadi natai saba. Thaba ingkhangse kya phangamdri. Migi dukal amada yawramme. Punamaksina isa imau leiraphaw aisi yumgi adum honaramme. Aina mamada pisanba pesase gi nupina muk masanupada pesado sinaramme. Isanupana muk magi nupida. Aduga imau nupina muk mapamda. Masini matam aduda aigi imungna tawribasi. Hujikta warise ni thorokpada nokningba amasu phawri. Adubu nongmadi aina thabak suna yawjakhiba marup ama phangamme. Madugi maruki pesado mari sanakhibadagi aroibada imau nupigi khutta takhrabajani. Imau nupiduna muk mapamda kona aina madu khangakpadagi imungsi achauba lanjaw ama thokhi. Makoina haribana aina talakpa paisa asi makhoigi nattabra. Kanagi taliba paisano masini. Aina mukhoid aina taliba paisa si nakhoigi ngaktani. Tawbadabu ngasi phoina talakpa paisa sing adu yum asida leiba amata ude. Swai mangbadawna tawba ama yawri. Paisa sing adu nakhoina hujik loina puthorau. Madu oirabadi aina taliba paisa sing asi ai lupa amata khaktana nakhoida loina sinabige haidana. Akwasi marei tongnaduna khara khatnarammi. Imang nupisu matam aduda aina asengba khara hairakpaduda ikairira natraga ikai sanarira khangde mapamda satkhi. Isanapa gyan tabadusu aingonda onsalakduna paba nangna yum masida leiriphaw ai hanjala aroi. Aichu chale magi manakta hairamduna nupi manakta adum satkhi. Aichu imung asida oiriba mong mataw kya duda isada saunimankiduna aigi nupida sumna hairammi. Yengu nangsu munda taw asukwana aina sunomduna paisa talibasi nasanupagi wahi amada ai thabaka suningaktre. Aduna nangna nasana moksing asi kausalaga lemina hawro. Aidi langpaida thabak suba satkrage. Masi aina kaya pamna satpadi natte. Takhoina khogi naungna tawsing adunani. Aina pamda langpaida hanu thangda thabak suba saturibasi. Aire riphaw yum asda hanjaloi so hairamedana. Nasanupa gyan tabaduna. Aduna isakrage aduga wafa amana. Nangna makhoidasu tamthokano aisi langpaida thabak suba satki haibasi. Ay karisu siroi ay adum hingna halakani. Matam kharadi ay lamlamna paisa tanma satpoina. Mafam aduda ay pothajaruragi. Ay na hairiba wafamse nang gyan tarbo haidana. Aigi nupida ay na hairammi. Aigi nupisu aigi wafam aduda mati kaya thawsaramde. Mana khaliba na ngayak sawngnabagi ayna pungangda ngangba malibajani. Mataw asumna ayse numitha afaba pungpham matam yengduna mamangda aingona thabak subiyo hairamba. Binoy ko tikadar aduda ayna phone tawrammi. Ibungo Binoy nayambani. Ado nangi thabak lay haikhibadubu mingonda sinakrabo hangammi. Binoy na muk iyama kaidawbagi layroi. Thabaki thabak ngaktani. Aidi iyamana sumaina phone tawrakani kaise thajarudabani. Ado iyamba mafam aduda iyamana primary health center ama loisanbidaba yararoi. Thaba ado hana mi kharana pairamba thabakni. Ado matamgi makoisu thaba ado loisalamdana adum satkre hairakhi. Aina mo ado inaw Binoy nayambadi ngasi phaw mina hana pairamba thabaksa kaya paigande. Maram haibabu kona soiba mahek yawrakpada thaba adubu kona paihuriba khoida hekta taduribani. Ado nang maduna taba te atopa thabakadi laitrabo. Hek haubadagi akoina paiba yaba hangammi. Binoy na mo yama thabakpudi yamna lay. Ado hawjikisina khara thuna loisanba pamba. Bil kai tharaknaba ngairagasu leire thabaktugi. Aduna yamana thabakto khara thuna pairaga mukta loisanbiyu. Madu hek loibaga tei makha taba yamada aina khangna adum sinazarage hairakhi. Mataw asumna aisu mana adumna loisanbidaba yade hairabanina. Aisu tana thaba adu lamlamna suba satpa tarammi. Aigi angangsing adudasu aina mafam aduda thabakto suba satlasi hairammi. Maduda makhoide haraudana muktabo langpaida thabak suba satlani haidana dumdamda leinarammi. Numitu ningthaw kaba numitni. Aisu yumdagi thoraknaba siyam saba pumba loire. Aina salamdagi matam adudasu mamadusu awainana aiche satlani haibasi masu khangabajani. Aingona karaita saturibano hangai. Maduda aisu lamlamna sathomdai oibanina mangona phajana sengna adum haibirammi. Tawbadabu aina satkadoribasi isa singdadi hairuno hairammi. Mataw asumna aise lighting phajana khoiramaga yumdagi thoraammi. Aduga aiga thabak punba angangsingduga puna khoise bus tongaga tamlaba lamdam aduda thabaktu sunaba laammi. Tikadar Binoy aigasu telephone da dum tattana paw phongnarammi.
ꯃꯥꯅꯁꯨ ꯃꯐꯝ ꯑꯗꯨ ꯌꯧꯅꯕ ꯂꯝꯕꯦꯟꯁꯦ ꯇꯥꯛꯄꯤꯔꯛꯈꯤ꯫ ꯑꯩꯈꯣꯏꯅ ꯍꯦꯛ ꯌꯧꯕꯒ ꯃꯝꯂꯤ ꯇꯧꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5 ꯇꯥꯔꯦ꯫ ꯃꯐꯝ ꯖꯒꯥ ꯑꯗꯨꯗ ꯑꯩꯈꯣꯏꯕꯨ ꯍꯥꯟꯅꯗꯒꯤ ꯃꯤꯑꯣꯏ ꯈꯔ ꯑꯃꯅꯁꯨ ꯑꯩꯈꯣꯏꯕꯨ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯗꯣ ꯕꯤꯅꯣꯏꯒꯤ ꯀꯥꯡꯕꯨ ꯉꯥꯛꯇ ꯑꯣꯏꯗꯣꯔꯤꯕꯅꯤ꯫ ꯍꯦꯛ ꯌꯧꯕꯒ ꯕꯤꯅꯣꯏꯗ ꯑꯩꯅ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯏꯅꯥꯎ ꯑꯩꯈꯣꯏꯗꯤ ꯌꯧꯔꯦ, ꯍꯥꯟꯅꯗꯒꯤ ꯃꯤ ꯈꯔꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯁꯤꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯒꯗ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯕꯤꯅꯣꯏꯅ ꯑꯃꯨꯛ ꯏꯌꯥꯝꯕ ꯑꯗꯨꯝ ꯂꯩꯕꯤꯔꯣ, ꯆꯥꯛ ꯏꯁꯤꯡꯒꯤꯗꯤ ꯍꯥꯟꯅ ꯃꯈꯣꯏꯅ ꯊꯣꯡ ꯊꯥꯛꯄ ꯂꯣꯏꯅ ꯂꯣꯏꯔꯕꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯏꯌꯥꯝꯕ ꯍꯣꯏ ꯆꯥꯛ ꯆꯥꯔꯒ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯔꯣ꯫ ꯑꯗꯣ ꯏꯌꯥꯝꯕ ꯑꯗꯨꯗꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯐꯣꯟ ꯑꯗꯨ ꯑꯃꯨꯛꯇ ꯄꯥꯏꯍꯟꯕꯤꯔꯛꯎ, ꯃꯈꯣꯏꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯖꯒꯦ꯫ ꯃꯈꯣꯏꯒꯤ ꯐꯣꯟꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯆꯠꯇ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯃꯑꯣꯡ ꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ, ꯆꯥꯛ ꯏꯁꯤꯡ ꯃꯈꯣꯏꯅ ꯂꯣꯏꯅ ꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯂꯥꯝꯕꯗ ꯌꯥꯗ꯭ꯔꯕꯅꯤ꯫ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯤꯜ ꯂꯥꯡꯕ ꯍꯥꯏꯕꯗꯨ ꯖꯟꯖꯥꯟ ꯑꯃ ꯑꯣꯏꯗꯣꯔꯤꯕꯅꯤ꯫ ꯐꯔꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯁꯤꯟꯕꯤꯔꯝꯃꯤꯁꯤ, ꯑꯩ ꯃꯈꯣꯏꯗ ꯐꯣꯟ ꯑꯁꯤ ꯄꯥꯏꯍꯜꯂꯛꯑꯒꯦꯀꯣ ꯍꯥꯏꯗꯅ ꯐꯣꯟ ꯑꯗꯨ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯃꯈꯣꯏꯗ ꯄꯤꯔꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯗꯒꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯅ ꯕꯤꯅꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯔꯣꯝ ꯇꯝꯅ ꯋꯥꯔꯤ ꯁꯥꯅ ꯃꯨꯟꯅ ꯑꯃꯨꯛꯁꯨ ꯌꯦꯡꯉꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯐꯣꯟꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯅꯨꯡꯗ ꯆꯪꯉꯁꯤ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯁꯨ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯂꯥꯛꯑꯣ ꯑꯉꯥꯡ ꯁꯥ ꯃꯅꯨꯡꯗ ꯆꯪꯉꯁꯤ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯍꯥꯏꯕꯁꯤ ꯑꯋꯥꯕ ꯊꯕꯛꯅꯤ ꯍꯥꯏꯗꯅ ꯌꯨꯝꯗꯒꯤ ꯁꯤ ꯇꯥꯅ ꯂꯥꯛꯄꯗꯒꯤ ꯍꯧꯔꯕꯅꯤ ꯋꯥꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗꯤ ꯃꯁꯤꯅꯤ ꯅꯨꯡꯉꯥꯏꯔꯤꯁꯤ, ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯋꯥꯕꯤꯗꯦ ꯈꯨꯝꯃꯛꯏ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯦ ꯃꯅꯨꯡꯗ ꯆꯪꯉꯒ ꯂꯩꯅꯕ ꯇꯨꯝꯐꯝ ꯂꯩꯐꯝ ꯁꯦꯝꯃꯝꯃꯤ꯫ ꯆꯥꯛꯁꯨ ꯃꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯊꯣꯡ ꯊꯥꯛꯄ ꯂꯣꯏꯕꯤꯔꯝꯃꯤ꯫ ꯏꯟꯁꯥꯡꯁꯨ ꯑꯍꯥꯎꯕ ꯏꯟꯁꯥꯡꯅꯤ ꯃꯈꯣꯏꯅ ꯊꯣꯡꯕꯤꯔꯝꯃꯤꯁꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯦ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯂꯝꯃꯤ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯕꯒ ꯆꯥꯛꯇꯨ ꯂꯥꯝꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯃꯈꯣꯏꯁꯦ ꯀꯔꯥꯏꯗꯅꯣꯃ ꯆꯠꯈꯤꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯃꯗꯨ ꯎꯔꯛꯄꯗꯒꯤ ꯑꯩꯅ ꯃꯈꯣꯏꯗ ꯀꯔꯥꯏꯗ ꯆꯠꯄꯤꯒꯗꯕꯅꯣ, ꯆꯥꯛ ꯆꯥꯕꯁꯨ ꯌꯥꯎꯗꯦ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯁꯟꯕ ꯍꯥꯏꯕꯗꯨ ꯂꯩꯐꯝ ꯖꯒꯥꯁꯤꯒ ꯈꯔ ꯆꯤꯟꯒꯗꯕ ꯃꯥꯜꯂꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯌꯨꯝꯗ ꯑꯣꯏꯅ ꯇꯨꯝꯃꯨꯔꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯍꯧꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯨ, ꯁꯤꯗ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯔꯁꯤ, ꯃꯐꯝ ꯖꯒꯥ ꯌꯥꯝꯅ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗ ꯆꯠꯂꯒꯦ, ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯔꯝꯃꯒ ꯍꯥꯊꯨ ꯃꯩ ꯑꯃꯃꯝꯒ ꯂꯣꯏꯅ ꯆꯟꯅꯈꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜꯗ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯤꯡꯅꯔꯝꯃꯤ꯫ ꯃꯐꯝ ꯖꯒꯥꯗꯨꯁꯨ ꯌꯨꯝ ꯑꯃꯠꯇ ꯇꯥꯗꯦ, ꯅꯥꯛꯌꯦꯠ ꯎꯔꯛ ꯋꯥꯔꯛ ꯂꯝꯍꯥꯡ ꯉꯥꯛꯇꯅꯤ꯫ ꯀꯣꯟꯅ ꯑꯩꯅ ꯇꯨꯝꯃꯝꯗꯥꯏꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯌꯦꯡꯉꯣ ꯑꯉꯥꯡꯁꯥ, ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯕꯗ ꯑꯃꯅ ꯑꯃꯒꯤ ꯋꯥ ꯇꯥꯟꯅꯁꯤ, ꯆꯠꯅꯤꯡꯉꯤ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅꯁꯨ ꯅꯈꯣꯏ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗꯅ ꯀꯨꯁꯤ ꯂꯥꯛꯁꯤ ꯄꯨꯡꯇꯧꯗ ꯇꯧꯒꯅꯨ꯫ ꯂꯝ ꯂꯥꯞꯅ ꯈꯣꯡ ꯊꯥꯡꯇꯣꯔꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯏ꯫ ꯑꯩꯈꯣꯏ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯨꯝꯗ ꯑꯩꯈꯣই ꯄꯨꯟꯅ ꯑꯃꯨꯛ ꯍꯟꯈꯤꯁꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯐꯝ ꯊꯣꯛꯄ ꯁꯨꯔꯒ ꯊꯕꯛ ꯑꯁꯤ ꯂꯣꯏꯔꯒ ꯁꯠ ꯂꯥꯎꯅ ꯌꯨꯝꯗ ꯍꯟꯈꯤꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯇꯣꯛꯑꯕ ꯃꯇꯨꯡ ꯇꯨꯝꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯩꯁꯨ ꯄꯨꯁꯟꯗ꯭ꯔꯤꯕ ꯃꯥꯜꯂꯤ, ꯑꯗꯨꯅ ꯀꯦꯟꯗꯜ ꯃꯆꯩ 1-2 ꯊꯥꯜꯂꯒ ꯑꯩꯈꯣꯏꯁꯦ ꯀꯥ ꯑꯗꯨꯗ ꯇꯨꯝꯃꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯣ ꯑꯩꯒꯤ ꯃꯪꯁꯤꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥ, ꯌꯦꯡꯕꯗ ꯍꯪꯒꯣꯏꯕ ꯁꯛꯐꯝ ꯑꯣꯏꯔꯕ, ꯍꯦꯛ ꯎꯕꯗ ꯀꯤ ꯇꯨꯖꯨꯡꯕꯇꯅ ꯄꯤꯛ ꯊꯜꯂꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯑꯩꯅ ꯇꯨꯝꯂꯤꯉꯩ ꯑꯩꯒꯤ ꯊꯕꯥꯛꯁꯤꯗ ꯅꯟꯊꯔꯛꯇꯨꯅ ꯑꯩꯁꯦ ꯃꯪ ꯑꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯏꯁꯥꯗ ꯄꯣꯛꯑꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯃꯪ ꯑꯗꯨꯗ ꯍꯤꯛ ꯆꯤꯡꯉꯛꯄꯗꯨꯗ ꯑꯩꯒꯤ ꯅꯥꯛꯇ ꯇꯨꯝꯃꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅꯁꯨ ꯑꯩꯁꯦ ꯏꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯄꯤꯔꯛꯈꯤ꯫ ꯑꯣꯖꯥ ꯀꯩꯗꯧꯔꯒꯦ, ꯍꯧꯒꯠꯂꯣ ꯍꯧꯗꯣꯔꯛꯏ꯫ ꯑꯩꯁꯨ ꯀꯩꯅꯣ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯏꯁꯥꯁꯦ ꯐꯤꯡꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯇꯣ ꯑꯩꯒꯤ ꯃꯪꯅꯤ, ꯃꯪꯗ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯈꯪꯉꯛꯄꯗꯒꯤ ꯑꯃꯨꯛꯇꯪ ꯁꯣꯔꯁꯦ ꯁꯥꯡꯅ ꯍꯣꯟꯇꯣꯛꯑꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅꯁꯨ ꯑꯣꯖꯥ ꯇꯨꯝꯕꯗ ꯂꯣꯡꯊꯣꯛꯑꯒ ꯈꯨꯠ ꯑꯅꯤꯗꯨ ꯊꯕꯥꯛ ꯃꯄꯥꯗ ꯊꯝꯕꯤꯒꯅꯨ, ꯃꯗꯨ ꯌꯥꯝꯅ ꯃꯉꯥꯛꯅꯩ ꯍꯥꯏꯕꯅꯤ꯫ ꯑꯗꯨ ꯑꯣꯖꯥꯗꯤ ꯂꯣꯡꯊꯣꯛꯑꯒ ꯊꯕꯥꯛ ꯑꯗꯨꯗ ꯈꯨꯠꯅ ꯊꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯣꯖꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯏꯍꯦ, ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦꯅꯦ, ꯐꯔꯦ ꯅꯈꯣꯏꯅ ꯍꯧꯗꯣꯛꯄꯤꯔꯛꯄ, ꯏꯇꯣꯝꯗꯒ ꯇꯨꯝꯃꯝꯕ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯃꯪ ꯑꯗꯨ ꯐꯔꯛꯑꯃ ꯏꯇꯥ ꯇꯥꯅꯤ꯫ ꯑꯗꯨ ꯅꯈꯣꯏꯁꯨ ꯇꯨꯝꯖꯔꯣ, ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ, ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯇꯨꯝꯕ ꯌꯥꯗꯕꯗꯒꯤ ꯌꯨꯝꯒꯤ ꯋꯥꯈꯜ ꯁꯨꯝ ꯇꯧꯔꯝꯃꯤ꯫ ꯏꯆꯥꯅꯨꯄꯥꯒ ꯏꯃꯧ ꯅꯨꯄꯤꯒ ꯑꯅꯤꯗꯨꯕꯨ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯗ꯭ꯔꯥ, ꯃꯃꯥꯗꯨꯁꯨ ꯃꯇꯣꯝꯗ ꯂꯩꯍꯧꯔꯤꯕꯅꯤ, ꯀꯧꯕ ꯆꯠꯂꯨꯔꯕꯖꯥꯔ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯦ ꯋꯥꯈꯜ ꯁꯨꯝ ꯇꯧꯔꯤꯉꯩ ꯑꯩꯈꯣꯏꯅ ꯇꯨꯝꯃꯤꯕ ꯀꯥꯗꯨꯒꯤ ꯋꯥꯡꯃꯗ
ꯊꯣꯡꯗꯣ ꯄꯥꯟꯗꯕꯒ ꯍꯨꯏꯅꯥꯎ ꯃꯆꯥꯒꯨꯝꯕ ꯑꯃ ꯀꯟꯅ ꯌꯥꯡꯅ ꯆꯦꯟꯈꯤꯕ ꯑꯃ ꯑꯩꯅ ꯎꯍꯧꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯑꯃꯨꯛ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯀꯩꯅꯣ ꯍꯧꯗꯣꯡꯂ ꯍꯨꯏꯔ ꯀꯔꯤꯅꯣꯃꯗꯤ ꯆꯦꯟꯈ꯭ꯔꯦ꯫ ꯃꯁꯤꯅꯤꯗꯣ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯅꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯑꯃꯨꯛ ꯇꯨꯝꯊꯅꯕ ꯍꯣꯠꯅꯔꯤꯉꯩ ꯍꯧꯖꯤꯛꯀꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯗꯨꯅ ꯀꯟꯅ ꯍꯦꯛ ꯆꯦꯟꯈꯤꯕꯒ ꯀꯥꯗꯨꯗ ꯃꯅꯝ ꯌꯥꯝꯅ ꯅꯝꯊꯤꯕ ꯑꯄꯨꯝ ꯑꯁꯥ ꯃꯅꯝ ꯑꯃ ꯋꯪ ꯋꯪ ꯂꯥꯛꯈꯤ꯫ ꯑꯩꯁꯨ ꯑꯍꯤꯡꯒ ꯑꯣꯏꯔꯦ ꯋꯥ ꯂꯥꯡꯁꯦ ꯀꯌꯥ ꯀꯟꯅ ꯉꯥꯡꯉꯝꯗꯦ꯫ ꯋꯥꯈꯟꯗ ꯑꯣꯏꯅ ꯏꯁꯥ ꯏꯇꯣꯝꯗ ꯀꯔꯤꯅꯣ ꯇꯧꯔꯛꯏꯕ ꯃꯑꯣꯡꯁꯤꯕꯨ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃꯗꯤ ꯍꯩꯅꯗꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯊꯦꯡꯅꯔꯒ ꯑꯗꯨꯝ ꯅꯣꯡꯉꯥꯟꯈꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯊꯤꯀꯥꯗꯥꯔ ꯕꯤꯅꯣꯏꯗ ꯑꯩꯅ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯕꯤꯅꯣꯏ ꯉꯁꯤꯗꯒꯤ ꯊꯕꯛ ꯍꯧꯔꯒꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯈꯔꯕꯨꯗꯤ ꯄꯨꯔꯛꯏ꯫ ꯑꯋꯥꯠꯄ ꯑꯇꯩꯁꯤꯡ ꯑꯗꯨꯗꯤ ꯅꯈꯣꯏ ꯁꯤꯗ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯕꯤꯅꯣꯏꯅ ꯑꯃꯨꯛ ꯏꯌꯥꯝꯕ ꯀꯥ ꯃꯅꯨꯡꯗ ꯂꯣꯏꯅ ꯁꯨꯅꯕ ꯂꯩꯕꯅꯤ꯫ ꯍꯣꯏ ꯏꯌꯥꯝꯕ ꯊꯕꯛꯇꯣ ꯁꯨꯕ ꯑꯗꯨꯝ ꯍꯧꯖꯟꯕꯤꯔꯣ꯫ ꯑꯋꯥꯠꯄ ꯂꯩꯔꯒꯁꯨ ꯑꯩ ꯃꯤ ꯊꯥꯔꯛꯀꯦ ꯄꯣꯠ ꯆꯩꯒꯤ꯫ ꯑꯗꯣ ꯉꯁꯤꯒꯤ ꯏꯌꯥꯝꯕꯅ ꯀꯩꯀꯩ ꯋꯥꯠꯂꯤꯒꯦ ꯑꯗꯣ ꯑꯃꯨꯛꯇ ꯌꯦꯡꯁꯟꯕꯤꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯐꯔꯦ ꯑꯗꯨꯗꯤ ꯑꯗꯣ ꯕꯤꯅꯣꯏ ꯅꯌꯥꯝꯕ ꯋꯥ ꯑꯃꯇ ꯍꯥꯏꯍꯧꯒꯦ꯫ ꯉꯔꯥꯡ ꯁꯤꯗ ꯂꯩꯔꯝꯕ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯃꯈꯣꯏꯗꯤ ꯉꯔꯥꯡ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯗꯤ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯕꯤꯅꯣꯏꯅ ꯑꯃꯨꯛ ꯏꯌꯥꯝꯕ ꯃꯈꯣꯏꯗꯤ ꯑꯗꯥꯏꯗꯒꯤ ꯃꯤ ꯉꯥꯛꯇꯅꯤ꯫ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯣꯏ꯫ ꯏꯌꯥꯝꯕꯒꯤ ꯑꯋꯥꯠ ꯑꯄꯥꯗꯣ ꯑꯩꯅ ꯃꯈꯣꯏꯗ ꯑꯃꯨꯛ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯊꯤꯜꯂꯛꯇꯣꯏꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏꯁꯦ ꯃꯈꯥ ꯇꯥꯅ ꯊꯕꯛꯇꯣ ꯁꯨꯕ ꯍꯧꯔꯒꯦ ꯍꯥꯏꯗꯅ ꯁꯨꯝ ꯑꯀꯣꯏꯕꯗꯨꯗ ꯊꯕꯛ ꯁꯨꯕ ꯍꯧꯔꯛꯄꯗ ꯆꯐꯨ ꯑꯀꯥꯏꯕ ꯃꯆꯦꯠꯀꯨꯝꯕꯁꯤ ꯃꯐꯝ ꯑꯗꯥꯏꯗ ꯇꯥꯔꯒ ꯂꯩꯔꯝꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯐꯅ ꯃꯗꯨ ꯑꯣꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯁꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯗꯤ ꯋꯥꯈꯟꯗ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯈꯟꯖꯜꯂꯨꯗꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯕ ꯑꯍꯤꯡ ꯑꯗꯨꯗꯗꯤ ꯑꯉꯥꯡꯁꯤꯡꯅ ꯍꯨꯏ ꯃꯥꯟꯕ ꯑꯃꯨꯕ ꯑꯃ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅꯔꯛꯈꯤ꯫ ꯃꯗꯨ ꯑꯩꯗꯤ ꯃꯈꯣꯏꯅ ꯎꯗ꯭ꯔꯤꯉꯩ ꯑꯩꯗꯤ ꯍꯥꯟꯅ ꯎꯈ꯭ꯔꯕꯅꯤ꯫ ꯑꯩꯅꯁꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏ ꯍꯨꯏ ꯍꯧꯗꯣꯡꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯔꯥꯡꯒꯤ ꯃꯇꯧ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯅꯨꯃꯤꯠꯇꯨꯁꯨ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯅ ꯃꯅꯝ ꯌꯥꯝꯅ ꯅꯝꯊꯤꯕ ꯑꯄꯨꯝ ꯑꯁꯥꯒꯤ ꯃꯅꯝꯁꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯋꯪ ꯋꯪ ꯍꯨꯝꯖꯤꯜꯂꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯐꯨꯛ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯗꯥꯏꯗꯒꯤꯅꯣ ꯃꯅꯝ ꯌꯥꯝꯅ ꯅꯝꯊꯤꯕ ꯑꯃ ꯅꯝꯃꯤꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏꯗꯤ ꯀꯥꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯉꯥꯏꯈꯣ ꯑꯉꯥꯡꯁꯥ, ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯣꯏꯆꯠ ꯆꯠꯄ ꯅꯨꯡꯉꯥꯏꯇꯦ꯫ ꯇꯨꯝꯃꯣ ꯅꯈꯣꯏ ꯂꯣꯏꯅ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯀꯩꯅꯣ ꯌꯦꯡꯉꯁꯤ ꯍꯥꯏꯗꯅ ꯑꯩꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯈꯥꯝꯖꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯃꯗꯤ ꯀꯥꯗꯨꯒꯤ ꯊꯣꯡ ꯃꯄꯥꯗ ꯂꯦꯞꯄꯒ ꯂꯩꯕꯅꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯃꯄꯥꯟꯗ ꯌꯥꯝꯅ ꯑꯀꯤꯕ ꯄꯣꯠꯁꯥ ꯑꯃ ꯎꯔꯛꯈꯤ꯫ ꯃꯥꯁꯨ ꯃꯗꯨ ꯎꯔꯛꯄꯗꯒꯤ ꯑꯣꯖꯥ ꯉꯁꯥꯏ ꯆꯦꯟꯈꯤꯕꯗ ꯍꯨꯏ ꯅꯠꯇꯦ, ꯑꯉꯥꯡ ꯃꯆꯥꯅꯤ, ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯑꯉꯥꯡ ꯃꯆꯥ ꯃꯁꯝ ꯍꯧꯗꯕ ꯑꯃꯅ ꯃꯊꯪꯒ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯗꯅꯤ ꯑꯣꯖꯥ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯄꯥꯎ ꯇꯝꯃꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯔꯒ ꯀꯔꯥꯏꯗꯅꯣ ꯂꯦꯞꯄꯤꯕꯣ ꯍꯥꯏꯗꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯑꯃꯨꯛ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯇꯧꯕꯇꯕꯨ ꯉꯁꯥꯏ ꯎꯔꯛꯈꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨꯗꯤ ꯃꯁꯥꯗꯨ ꯀꯤꯃꯟꯈꯤꯗꯨꯅ ꯊꯛ ꯊꯛ ꯅꯤꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯅꯁꯨ ꯃꯥꯕꯨ ꯀꯤꯗꯅꯕ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯃꯅꯥꯛꯇ ꯃꯩꯈꯦꯠ ꯈꯦꯠꯇꯨꯅ ꯃꯩ ꯌꯣꯛꯊꯣꯛꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯔꯤꯅꯣꯃ ꯐꯥꯎꯔꯛꯈꯤ꯫ ꯃꯐꯝ ꯑꯁꯤ ꯏꯆꯝ ꯆꯝꯅ ꯂꯩꯕ ꯌꯥꯕ ꯃꯐꯝ ꯑꯣꯏꯔꯝꯗ꯭ꯔꯦ, ꯖꯒꯥꯁꯤ ꯀꯔꯤꯅꯣꯃ ꯂꯩꯔꯦ ꯈꯪꯉꯛꯈꯤ꯫ ꯃꯗꯨꯅ ꯑꯩꯁꯦ ꯌꯥꯝꯅ ꯊꯨꯅ ꯊꯕꯛꯇꯣ ꯂꯣꯏꯁꯤꯜꯂꯒꯦ ꯅꯤꯡꯉꯝꯃꯤ꯫ ꯑꯉꯥꯡꯁꯤꯡꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯖꯥꯠ ꯍꯪꯉꯛꯇ꯭ꯔꯤꯉꯩ ꯈꯟꯅ ꯑꯩꯁꯦ ꯋꯥꯈꯜꯗ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯅꯨꯡꯒꯤ ꯂꯥꯛꯆꯔꯝꯕꯅꯣ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯕꯤꯅꯣꯏꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯕꯤꯅꯣꯏ, ꯃꯐꯝꯁꯦ ꯀꯔꯤꯅꯣꯃ ꯊꯣꯛꯑꯦ, ꯃꯁꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯦ, ꯑꯗꯣ ꯅꯪꯒꯤꯁꯤꯗ ꯑꯩꯈꯣꯏ ꯀꯨꯏꯅ ꯂꯩꯈꯤꯒꯗꯕ ꯃꯥꯟꯗꯦ, ꯀꯩꯅꯣ ꯃꯐꯝ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯕꯨ ꯍꯥꯏꯗꯅ ꯑꯩꯅ ꯈꯣꯟ ꯀꯜꯂꯞꯅ ꯋꯥ ꯉꯥꯡꯉꯝꯃꯤ꯫ ꯃꯗꯨꯗ ꯕꯤꯅꯣꯏꯅ, ꯏꯌꯥꯝꯕ ꯑꯩꯗꯤ ꯀꯔꯤꯃꯇ ꯈꯪꯗꯦ, ꯀꯩꯅꯣ ꯊꯣꯛꯑꯦ ꯍꯥꯏꯔꯤꯁꯤꯕꯨ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯌꯥꯔꯦ, ꯁꯤꯒꯤ ꯋꯥꯐꯝꯁꯦ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ, ꯅꯪꯁꯨ ꯈꯔꯗꯤ ꯈꯪꯉꯝꯒꯅꯤ ꯑꯩ ꯈꯪꯉꯤ, ꯑꯗꯣ ꯑꯩ ꯐꯣꯟ ꯊꯝꯃꯒꯦ, ꯑꯉꯥꯡꯁꯤꯡ ꯇꯥꯍꯟꯕ ꯅꯠꯇꯦ, ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯤ ꯍꯥꯏꯔꯝꯃꯒ ꯑꯩꯁꯦ ꯐꯣꯟ ꯑꯗꯨ ꯊꯝꯃꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯖꯤꯛꯀꯤ ꯕꯤꯅꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯩꯅ ꯇꯧꯕ ꯐꯣꯟꯁꯦ ꯀꯌꯥ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯄꯥꯏꯈꯠꯂꯛꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯍꯤꯡ ꯈꯨꯗꯤꯡ ꯍꯥꯟꯅ ꯇꯥꯔꯝꯗꯕ ꯃꯈꯣꯜ ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯇꯥꯕ ꯐꯪꯉꯛꯈꯤ꯫ ꯃꯗꯨꯗꯤ ꯄꯤꯛꯂꯕ ꯑꯉꯥꯡ ꯃꯆꯥ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯉꯔꯪ ꯉꯔꯪ ꯀꯞꯄ ꯃꯈꯣꯟꯁꯤ ꯑꯍꯤꯡꯗ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯌꯥꯝꯅ ꯅꯛꯅ ꯇꯥꯕ ꯐꯪꯉꯛꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯑꯉꯥꯡ ꯑꯄꯤꯛꯄ ꯑꯃ ꯁꯟ ꯁꯥꯔꯒ ꯒꯣꯡ ꯒꯣꯡ ꯆꯦꯟꯕ ꯃꯇꯧ ꯑꯃꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯎꯕ ꯐꯪꯉꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯁꯨꯐꯝ ꯈꯪꯉꯝꯗꯦ꯫ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯃꯊꯪ ꯃꯊꯪ ꯅꯥꯕ ꯌꯦꯛꯄ ꯌꯥꯎꯅꯔꯛꯈꯤ꯫ ꯃꯁꯥ ꯃꯁꯥꯗ ꯐꯨꯒ꯭ꯔꯤꯗꯧꯅ ꯏꯁꯤꯡ ꯍꯥꯜꯂꯒ ꯄꯣꯛ ꯄꯣꯛ ꯄꯣꯛꯈꯥꯏꯔꯒ ꯑꯁꯥꯕ ꯀꯥꯈꯠꯂꯒ ꯃꯊꯪ ꯃꯊꯪ ꯅꯥꯔꯛꯈꯤ꯫ ꯃꯔꯛꯇꯨꯗ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯁꯨ ꯇꯝꯅꯕꯅꯁꯨ ꯈꯥꯡ ꯂꯥꯛꯄ ꯉꯝꯃꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯅꯣꯡꯃꯗꯤ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯂꯨꯝꯈꯠꯄꯤꯒꯦ ꯍꯥꯏꯗꯅ
Numidang wairam mamli taurakpaduda mai haugalagay ising lumingay. Aigi nakta hingay mananggumba manam yamna namthiba. Nga gumba laubagi manam mamalai haidana. Salaw na hiklay thuwaga yengubada. Umagi makongda nga pikpa ma yengbada hanggoyrabag sakta mama. Aingonda muna yengaga layrammi. Madu urubadagi ising hektangduda isada swor sa ipun-pungkalaga. Swor honba yamna warammi. Ay sumanungda lahuriba ngangsing aduba tanaba mapandagi kaurammi. Ngangsing adu sung ngamda ay nakana kaurakpaduda. Makoy si mapanda mari sentong naraki. Ay suswor si honba warakpadagi ngayak mapamaduda gyan mangammi. Kung ay nagyan tarakpada ngangsing adu na isa kamanong aduda. Hangzalaga layrammi. Numitugi nung hengaan baga akoy si yung nahalak na ba. Ako'y napurakiba po sa ising adu loy santa sa lami. Adu ngangsing adu da sway na wahiya magaswahay rami. Yung wangang sa mapamasda tuwi ba si. Ako'y karino hay ba si kangamani. Adu na nako'y pizet pigay pi matad amata mapamasida. Hundaran ba yati. Karigo mo mapamasda ako'y nako'y purit kangraw na sing ba si. Kaawda na tanamabadi mako'y na manamhik namkibada. Ako'y apapa uwayroy duribani. Adu na loisan tasan madakup na muna yengaga loisan tasan lo hayrami. Adu nga mapamadudagi thoram daydasu. Laiba mi masinggoy na saksa dum taraga. Ay na machisarga na ko'y lehuro ko'y gitungda inarka no hayramduna. Mapamadu thado maga ko'y si yumtam na halaki. Yam na nung siba man ay gatabok po na suminariba ang ngangsing asi. Ay na wama haybada loy na illi. Karigo mamakoy na hay na tanabayada ba mi oyra magadi. Mapamaduda ko sa kudong tiba muka hena tarambasu yay. Tikadar binoy swayga muka na pao paong nakidray. Hujiti ay swahan oy sa lagpadagi tabak kaya sudray. Masini mayam nga sigiriyan huwaray story. Matanggi wari da mayam punamuk teng narasi. Nga sigiri mayam dagi kaya na nababiday lawtsari.